Kumja English ngani supna kunithogi June 12 da Waithou Protected Forest Area ge manung chanba Waithou Shanggomshang da leiba yum humfumapan leingakna takthokkhiba adudagi ngasi phaoba relief camp ta leirakhiba yum 12 ngarang nungthil khanghoudana shitlakkhiba Nonglei Nungshitna Humdokhibadagi Angang Yaona imung shing asigi Meeoi Rom Leipham Leitana Leiri. Protected Forest Area da kangnun kaina yum sajilami haiduna Manipuri leingakna Waithou Shanggomshang da eviction chathaduna mafam aduda leiramba yum sing takthokkibani leingakna takthokkhiba yum sing adugi Meeoi sing adu numit adudagi ngasi phaoba Waithou khongnang kaching public ground da lekai adugi miyamna relief camp hangdoktuna leirakhibani ngarangi thodok adugi matangda relief camp aduda leibi moirangthem nanau kobi nupi amana hai Kumja English ngani supna kunithogi June 13 da notice thoklaga June 12 da Manipur leingakna eviction tawkhibadagi Leipham Leitana awaba kaya mayoknadi ngaicherak asida ngarang khanghoudana shitlakkhiba Nonglei nungshit aduna imung 12 ge Leipham pulak humdokhre Leipham Leitana awaba kaya mayoknariba asida lengake maikaidagi pangba yaba mateng pangbiyo haina mahakna chief minister ge pukning chingsalakle waringe mathakta hena awaba ma pibibaje akhoi yam ware akhoi bu nungsibiu akhoi je mitop miran chanate akhoi je iramdam ji da pokchaba iramdam ji da chaujabani akhoi bu nungsibiu haidana pahung biren gi mafamda nachana suweba akhoi na haijeri sahi kaya lairik tamba phangdana angang je leirabani corona na maram oidana adugi mathakta haujik lanjena dana leiringe mathaksida amuke hena waringe mathakta amuka ju yumje mangan tangdana akhoi awaba gi mafamde hena waba oirije amuktadi akhoi bu nungsibiraga akhoi gi leibam chabam je amuktadi sinbiu haidana pahung birenda hanna kongnona koramaga haijeri social media ju akhoi na haijeri akhoi gi awaba je amuktadi mateng pangbiu haina na chajingna haijeri Amaromda ngarangi akanba Nonglei nungshit aduda Thobal Moising Gram Panchayat ke manung chanba Moising Kangzaibung da leiba MD Rafizuddin amadi MD Lukman Moising Khongkok da leiba MD Ifzan amadi MD Iboton Moising Lengwaizin da leiba MD Kwashim Sangayumpam Part 1 Mairen Khunda leiba Manira BBK yumso humdokhi hari